Leibaga asida leiriba government medical college amadi institute singda lakadoriba chahi ahum asida MBBS seat lishing manga ga kunhumdoi amadi PG seat lishing manga hengatpada Prime Minister Narendra Modi ne luchingduna famkiba Union Cabinet na ayaba pikre loinana seat sing asi hengatnabagi damak lupa crore lishing tara manga ga kuntra ga mari gi senfam kaithabada su ayaba pikre khongthang asina undergraduate medical capacity hengathanbada natana postgraduate seat henna hapsinduna specialist Dr. Masing Yamhanba Loinana government medical institutions singda anova specialist hapkatpa ngamhalagani Loinana Leibaga sida ana layangi lamda doctor gi awardpa lehelaroi hairi center na sponsor toriba medical expanding education scheme ani asigi lupa crore lishing tara mangaga kuntraga mari gi senfam asigi manungda lupa crore lishing taraga chahum subna ahumna center na share oiraga state na lupa crore lishing mariga chatret kuntraga mathoi puthokadavani hairi